आकाशवाणी इम्फाल वाहेंगबम राजेश ने पाव पाजरी अहमद मरुब पाव मुख्यमंत्री नोंथोमम बीरेन हरी कांगचुक खुलदगी मेरांगिर मेचाक मिहात चेनबनी हाइब मियोय अमा फारे अतोप चेनबसिंग फानब होटनरी शिवसेना मणिपुर प्रदेश न हाई राज्यगी इरांग लोइसिनबगी महुता दोल अमन अमबु हुनदुना राजनीति की खुदोंगचाब लौनबा होनरोइदबनी असम राइफल्स की डायरेक्टर जनरल राज्यपाल उनदुना राज्यसिदा ओइरिबा सिक्युरिटी की मतंगदा पाउदोंख्रे जस्टिस नोंमै कापम कोटिसोर सिंहना सुप्रीम कोर्ट की जज ओरकपदा राज्यपाल मुख्यमंत्री अमसुंग मंत्री सिंहना नुंगाइबा फोंदोरकली अमसुंग संसद की बजेट मिफम मांगवनना सरकारना लागिबा नोमाइजिंग नुमिता दोल पुनमकी मिफम कौखरे मुख्यमंत्री नोंथोमम बीरेन हाइरी कांगचुक खुलदगी मेरांगिर मेचक मिहात चेनबनी हाइब मियोय अमा फारे मिहार असिदा चेनब अतोप मियोय सिंगसु फाननब होनरी सोशल मीडिया दा थागलकपा वारोल अमदा मुख्यमंत्री हाई लाइबक्तिबा थोकदोक अदुगा मरी लेनना कोकोमी अमदी यूएनसी की मिहुत सिंगा ngasi उनदना वारी सानरे थोकदोक असिगा मरी लेनना मखाताना थोलकपा याबा पामदबा थोकदोक सिंग थोंदनबा यानबा पुरकले मियार असिदा चेनबा अतै मियोइसिंग अतु मतमदा फादुना मारालगी मतुंगिना आइन की ओइबा मतिक चाबा चेराक फंगनबा होनरी हाइकी अमरोमदा सरकार की अमदी एडेड कॉलेज सिंगी प्रिंसिपल सिंग अमदी फैकल्टी मेंबर सिंगा मुख्यमंत्री गा महाकी सेक्रेटरी ngasi उनदना वारी सानक्रे राज्य से लरिबा मही तंफम संग सिंग अहेनबा मियंग थमदना अफबा मही तंफम सिंग ओहनबा पुन्ना होनामिनसी हाइना मुख्यमंत्री ना हाइकी महिरोई सिंगना स्कॉलरशिप अमसुंग सेमिस्टर परीक्षा सिंग थाबा यानबगी दमकता क्लास यावबगी चांग चादा हुंबुद्रमंगा ओहेंगदबनी हाइबा चना कांगो अदु इन्न चकदबनी मसिना महिरोई सिंगना चांग नाइना कॉलेज काबगी हाइनबी अमा लहेनबा ngamgani हाइना मुख्यमंत्री ना मखाता के शिवसेना मणिपुर प्रदेश न हाई था तरा मरी हेलकलबा राज्य से थोकलिबा कांगलु की इरांग लोइसिनबगी महुता दोल अमन अमबु हुनदुना राजनीति की खुदोंगचाब लौनबा होनरिबा असि लेपकदबनी इम्फाल की बाबूपरादा लेबा दोल की ऑफिस दा पांगथोपा पाउगी मिफम अमदा दोल की प्रेसिडेंट मोइरांगथेम तोंबिन हाई थासिगी कुंट्रा माथोइदगी हौगदरिबा मणिपुर विधानसभा की मिफमदा मैतै मितैबु शेड्यूल ट्राइब लिस्ट चनबा दाबी तौरिबा असि हाउस दा पुखतुना खननबा सरकार दा तक्सिनगनी मांगनाई हंदक पांगथोकदरिबा संसद की मिफमदा मणिपुर की इरांग लोइसिननबा दोल असिगी लुसिंगबसिंगदा तक्सिनबिनबा हाइजबगलोनेना मखोइदा मेमोरेंडम खुसिनगनी मांगनाई हौजिक राज्य से थोकलिबा इरांग असिना महिरोइसिंगदा चाउना अपनबा खुदोंचादबा कया मायोकनले महिरोइसिंग असि तुंगी युम्बिनी हाइना लौनरिबनी मरमदुना केंद्र अमसुंग राज्य सरकारना महिरोइसिंगी पुंसी कन्नबा थबक मांगजिल थाना पाइखटपगी तंगाई फतबा लई श्री तोंबिन हाई मणिपुर थोकलिबा इरांग असिनगा मरी लेनना स्टेट अमसुंग सेंट्रल फोर्स की पर्सनल निपाल लेखिद्रे मियोई चनी की मथक्ता लेखिद्रे अदुगा मियोई लिसिंग हुंपु मंगारोम मयुम मकई लेतदुना रिलीफ कैंप सिंग संगजफम लौदुना लेरी मरमदुना मिपुंग खुनबदिंग मंगना खेनबा थादोक्तुना अमत ओइना फमिनदुना वारोइसिन पुरपगी मतम ओइरे असम राइफल्स की डायरेक्टर जनरल लेफ्टिनेंट जनरल प्रदीप चंद्रन नाइक अमसुंग आईजीएआर साउथ मेजर जनरल रबरूप सिंह नंगसी राजभवन दा राज्यपाल अनुसुया उइकेगा उनदुना राज्यसिदा ओइरिबा सिक्युरिटी की मतंगदा पाउदोंख्रे उनबा अदुदा ऑफिसर अनिना राज्यसिदा हौजिक ओइरिबा इरांग असिगा मरी लेनना तोंगान तोंगान मफम सिंगदा असम राइफल्स ना ngak सेलिबा अदुगी मतंगदा वाफम कया थमकी हाइरी लमदमस शांति अमसुंग महौसागी फिबमदा हंजिलहनबा होनबदा असम राइफल्स न लौरिबा थौदांगबु राज्यपाल थागतपगा लोइनना शांति हंजिलहनबा होनबदा मखाताना थबक पाइखनबा खंगनके सीआरपीएफ की 4मापन सुबह बटालियन के कमांडेंट गोविंद प्रसाद उनियारनसु राजभवन दा राज्यपाल गा उनकी 4मापन सुबह बटालियन सीआरपीएफ ना राजभवन की सिक्युरिटी की फिबमसु यंगसिल्लिबनी जवाहरलाल नेहरू मणिपुर डांस एकादमी की डायरेक्टर पी बिलास सिंह राज्यपाल गा उनदुना एकादमी असिगी महिरोई सिंह थेंगनरिबा खुदोंचादबसिंगी मतंगदा पाउदोंकी डायरेक्टर हाई हौजिक ओइरिबा कांगलु की इरांग असिना महिरोई सिंह एकादमी असिदा क्लास यावबदा खुदोंचादबा कयामरुम मायोकनरे उनबा अदुदा एकादमी असिगी एडवाइजरी कमिटी की मिफम हयेंग राजभवन दा पांगथोकदरिबा अदुगी मतंगसु वाफम कया खनकी हारी
Numit humni chathagadaba Women-led Development a Game Changer haiba National Conference among Manipur University Court Hall da Hokre. Conference adu Research and Information System for Developing Countries RIS Nediligi Makada Sinbani. Hogdopagi Tharum adu Manipur University ki Vice Chancellor Professor Naurem Lokendro Singh, University asigi Registrar Professor Wahengbam Chan Babu Singh, RIS Nediligi Associate Professor Dr. Priyadarshi Das amasung Center for Myanmar Studies Manipur University ki Director Professor MC Arun Kumar Saruyaki. Hogdopagi Thor Maduda Perspective on Women-led Development a Gap Changer haiba booklet amasu fonki. National Conference asi Center for Myanmar Studies amasung Department of Philosophy Manipur University na sinbani. Tabiriba pawasi Akasbani Imphal degani. Justice Nomai Kapam Kotisor Singh Supreme Court ki Just Orapada Manipur ki Rajapal Anusaya Wikena Nungaiba Fongdorokli. Mahak Supreme Court ki Just Oiba Hanba Manipur Machani social media da Thagatpa Warol Amada Rajapal na Justice Kotisor bu Chawna Mai Papa Oirasno Hairi. Justice and Kotisor Singh bu Supreme Court ki Just Oina Hablapada Mukhyamantri Nongthomam Biren Singh na Thagatpa Fongdorokli. Social media da Thagatpa Warol Amada Siri Biren Hai Siri Kotisor na Supreme Court ki Just Oirakpa asi Chokthok Chaningai ni. Power Mantri Thongam Biswajin asu Justice and Kotisor na Supreme Court ki Just Oirakpa asi mahak na katopa amagaluna honakiba mahini mahaki tungi punsida hena mai papa oirasnu hari. Works Mantri Govindas Konthok Janasu Justice and Kotisor na Supreme Court ki Just Oirapada Nungaiba Phongdolodan hai Manipurigi ahanba oina Supreme Court ki Just Oiba asina ain gi lamda thabak tawriba myoi kya marumda inot piba ngamlagani. Mahaki tungi thabak thorom singda mai pakna pangthopa ngamba oirasnu hari. Lok Janashakti Party Rambilas ki State Working President Thongjom Roman Hari Manipura Hojik Thokliba Watok asi atu matamda loisinhanaba dol asigi kendra gi lusingba singda taksilagani. Imphal da ngasi paumi singa unaba amada Siri Roman Hai kendra gi Food Processing Industries Mantri su oriba dol asigi lusingba Chirag Paswan ga unaduna wafam asigi matangda taksilagani. Manipur hojik tangdu laita da bital lai irang toiba sing asisu akoina Prime Minister da akoina atuba matamda taksin jaraga irang asibu atuba matamda osambiyo na akoina su yam kannam asigi focus ka akoi punna anaraga Manipur da toiba irang asi atuba matamda osambiyo na akoi atuba matamda taksin jaragane. Madugi Mamangda Siri Thongjom Roman bu Lok Janashakti Party Rambilas ki National General Secretary W. Siriman Singh na dol asigi State Working President oina khalle haina laukthokpaga na mari leinaba cherol ama paumi singi mamangda Siri Roman na kusinaki. Ngasigi thauramada thoksom Bungojit Singh busu dol asigi Imphal West Jilagi President oina khalle haina su laukthokki. Thasigi tara humdoidigi tara manga phawba Delhi gi Ajay Bhavan da pangthokkiba CPI National Council gi mifamda Manipuri irangi wafam yauna tongan ba wafam kya khanaki hari. Mifam aduda saruk yakiba CPI Manipur State Council gi State Secretary L. Koiren Singna mifam aduda khanakiba warip singi matangda ngasi ira Bhavan da pangthokpa press meet amada hai Manipur da sahi ama henjilaglaba irang asibu dol asina haksin lawbaga loinana Manipur gi samasya asi loisinaba Pradhan Mantri amasung Griha Mantri na matik saba thabak lokupinaba wafam sing yauki. Karamsyam MLN Hairi Manipur da hojik tholiba irang asi yamna luba phibam amada leiri Naharol Saita Premi Samiti na sinduna ngasi Manipur Press Cup ta pangthokiba samiti asigi humpu manga suba mapok komon thoramda Siri Syam Hai thokliba wathok asi Manipur tugaiba pamba kangbu singdagi Manipur bu kalahunna bo honabagi yamna maru eba tangkak amani wathok asigi waroisin purakna bo honabada sarkar na honariba asida miyamna mateng pangbiduna tungkoina chanagadaba waroisin ama purakna bo honabagi tangai padaba lei. Sarkar da hojik lan sing thoga thamre 14 man kaurabani aduga certificate sen nungi sel koi loin khangi aduna Manipur da sarkar adi Manipuri praja kandaba ya kian thinarga koi thonga prabana ro sing aduga koi intellectual sen idang scrutiny mo thlai ba koi myam se amat toina punjal laga oram mama yak laga tungi future inam da khallaga di kamai tawna solution porakata ge sakhanaba matam koi Thoromadura Saknareba Aiba, Professor Nomaitem Tombida, Writer of the Year Lifetime Achievement Award Piduna Ikai Kumnaki. Manipur Culture gi matangda samiti asina sinduna khana nainabagi Thoranga Marilena Award asi kusina kibani. Thoromadura Naharol Saita Premi Samiti gi founder member Namayrakpam Madhusudan, Rajkumar Chorjit Amadi, Komram Nandakishore busu Ikai Kumnaba Utki.
Stop Diarrhea Campaign Chandel Jila gi oina District Health Society Chandel na sindana ngasi District Hospital da Jila asigi Deputy Commissioner Mayanglambam Rajkumar na hogdokre. Diarrhea thingba luna na leiba amasung ORS sinaba haiba hiram da pangthokpa campaign adu hogdolodna Deputy Commissioner na hai Jila asda diarrhea na naba amata leitre haiduna laithokpa yade maramaduna miam punna honamiduna amuka hena section na angang sing yauna mipum kudimak diarrhea na handadaba honaminarasi haiki. Dhanamanjuri University ki mahiroi singna sara henduna khongjang changsiliba asi sarkarna atuba matamda waroi sin purangna bohona biu haina National Students Union of India NSUI na hairi. University asigi mahiroi singna sara henbagi khongjang changsiliba mafam aduda loop asigi mihut kangbu ama laktuna mahiroi singa wari sanaki. Loop asigi National Secretary Kabir Ahmad hai University asigi BC yauna leifam thokpa sing leitabadagi phibam asi yaurakibani. Masina mahiroi singi tungi punsi manglagadra haibagi mipaiba lei. Maramasina sarkarna atuba matamda miyang changbiu haina appeal tauri. Manipuri short film Akang Bapi Matang Thagi amadagi manga phawba Kerala gi Malayalam University campus Tiruda pangthok kadoriba Science 17 gi John Abraham National Award ta unnabagidama khalakle. Federation of Film Societies of India Kerala na sinba festival asida khwairakbam Biswamitra na direction piba Sarungbam Haripyari Devi na produce toba minute kunithoi sangba film asi competitive short fiction session da unnabagidama khalakpane. Imphal Yaripok Lambi Semba Horomlaga Lepkiba asi atuba matamda amuk ana sembinaba Old Kongba Road United Club Organization na mari lainaba singe pungning singsilagli. Cherolamada lub asinahai Imphal Yaripok Lambi gi Kongba thongdigi Kairauk Salam Pawbagi Lambi gi phibam sembinaba Mukhyamantri amasung Works Mantri da haijakiba leire. Lambi asi phatabana miyamna sathok sasin tawbada chawna khudong chadaba mayoknare. Lamlong Thongkong Artificial Turf Ground Sathariba Ahum Suba Ampa ko kingasi sanakiba league matching da Angtha FC na YDO bu Panjil Ahum Sino da Thoiki atopa match amada FC Imphal City amasung Ground Development Committee Panjil amamam janaduna draw chaki. District Sports Association Kakching gi ground da Sathariba Second Division Football League lisingani kunmari gi ngasi sanakiba match da PFC Tokpaching na TUC Thongjaw bu Panjil ani amada Thoiki. Humpum doisuba Subroto Cup Football Matang Thagi Tara Mangadegi Nai Delhi gi Dr. Ambedkar Stadium da Hauragani Manipur gi oina Ulau Government Model High School na Sahi Tara Manga Makhagi Nupa Machagi da TG English School Bisnupur na Sahi Tara Tere Makhagi Nupa Machagi da amasung Porompat Sabal Laikai High School na Sahi Tara Tere Makhagi Nupi Machagi da Manipur gi mahut chillagani. Akasbani Imphal dagi pau tabiri. Sangsaki budget mifam mangwena sarkarna lagliban nomaijing numita dol punabagi mifam ama kaukre. Mifam aduda sangsaki sabha animaki mifam ingna chingna sathaba yanaba sarkarna rajniti dol singda appeal tawraba yai. Sangsaki budget mifam thasigi kunithoidigi hauraga mathang thagi taranithoi phawba chathagani kendragi budget na thasigi kulhumdoida putokani. Handaki mifam masina Narendra Modi na lusingba NDA sarkargi ahum suba tangi ahanba budget mifam oigadori. Asura Muharram Laibak Sinba Tungbada ngasi pangthokli numerasi Prophet Muhammad ki masunapa Hazrat Imam Hussein amasung mahaka loinaba singna Karbala gi lanphamda achumbagi damak thawai katkiba adu ningsingduna pangthokpani thauram masiga mari lenana tazia processing sing pangthokki majalis haraga su khangnaba Karbala gi lanphamda thawai katphrasingi matik magun chingthaba dharmagi oba mifam pangthokpana numit asigi mapung oba saktam oiri Muharram ga mari lenana raija sigi miyamda Mukhyamantri Nongthomam Biren Singna yaipa paujel pirakli manghai Muharram na raija sida santi amasung nungsi chanaba hanjilangnaba lambi yatpa oirasanu hairi. Indian Med Department hari lagliban numit marini asida Manipur yauna awang nongpoki raija sing Nagaland Mizoram amasung Tripura da akan badagina yam kanba phawbada nong churba yai hairiban numit marini asida Gujarat Karnataka Chhattisgarh Orissa amasung Kerala dasu nong kanna chugani. Amaromda lagliban numit humni asida Maharashtra gi Konkan Goa amasung mayai thangba Maharashtra gi sarukta ka hena kanna nong chugani hainasu Med Department na hairi. Aroibida maroiba paw Mukhyamantri Nongthomam Biren hari Kangsuk Khulagi Merangir Mechak Mihata Chenabani haiba mioi ama phare atopa chenaba sing phanaba honari. Shiv Sena Manipur Pradesh na hairi raija sigi irang loishinbagi mohta dol amana amabu hunaduna rajniti gi khudong saba launaba honaroidabani. Assam Rifles ki Director General na Raijapal unaduna raijasta oiriba security gi matangda paudam kre.
Justice Nomai Kapam Kotisor Singna Supreme Court ki Just Oirakpada Rajapal Mukhyamantri amasung Mantri Singna Nungaiba Phongdorokli amasung Sangsaki budget mifam mangwanena sarkarna lagliba nomaijing numita dol punamaki mifam kaukhre. Pau loijare.